Manipur top channel gi maruiba pawkhra myam na thamjagi Kaisampat traffic point traffic rule thugai hanpham oirakle Imphal city mayol gi yamna maruiba traffic junction ama oiriba Kaisampat junction gi traffic point traffic police gari thauriba sing masa ikhang khangdana traffic rule thugai pham amadi fine thipam oina tawrabra habi wafam tholakle Imphal manung gi traffic volume yamna sinba maikai marida sathok chasin taunabagi maruiba traffic point ama oiriba Kaisampat junction gi traffic point maikai ahungina gari chatpa yabagi green light signal amasum gari lepo haibagi red light traffic signal gi second masing number sing utuna gari thauriba singda khangalaga Imphal International Airport taba Tidim Road maikai romda satkibagi traffic light signal gi second masing gi numbering di thoktre maikai marida gari sing sanglakpa masum satkiba yabagi tainafam traffic point am oiriba Kaisampat junction gi traffic point gi maikai ahum Kaisampat traffic point asigi mamang pangna nityapat suthek awang pangna wahengbam laikai makha pangna mayang Imphal maikai rom satkibagi green amasum red light signal gi second masing sing diyai yadriba sinungsu pangna airport lom na satkiba sini traffic point asigi maikai ahum gi traffic light signal gi piriba second masing gi numbering na yaraga airport maikai rom na satkibagi traffic light signal gi second masing gi number singna yahandaba natragana yadana laidiba asina airport maikai rom na satliba gari singna green signal thali haiduna lanthuk auraga loire haiduna yangna gari thaujinarakpada accident thonabagi masa amasu heli traffic point asigi traffic signal da gari sing tap tharo haibigi yellow light signal yadabagi ra karigino function tawbu ude gari sing khamo lepo haibigi red light signal amasum gari sing satpa yadi haibigi green light signal sing di ningthina function tawri Hausuk Manipur gi gari thauri ba ayambana traffic light ki signal bu ikai khumna baga loinana traffic ki rule singa na satna ba honarakle traffic light ki rule ayambana hausuk khangna ba horaktuna traffic light signal ngakna gari thaunare traffic light ki rule ngakta ba gari thawbagi masing yam silaktre habiare Kaisampat traffic point ki airport lom sakhibagi traffic light ki red amasum green gi signal di yaraga second masing uthok taba sina traffic signal na satpa yare habigi green light ngalakpaga gari thauri bisingna traffic light ki rule ngakna crossing adu lanthok haunaba gari sing thaujinari tungda lakpa gari sing su green signal thalibana green light ki second masing kya walibage khangdabana satpa gari khanduna mamangna satliba gari singi matung induna adumak thaujinaraklaga crossing adu lanthokpa loidringaida red light ngalakhi matam adura tidim lambi airport lom satkibagi masinda saduna leidiba traffic police ki but adugi mamangna hanadagi leptuna leiba traffic police ki personnel mari mangana marakta crossing lanthokpa nanghaudabu gari sing adu traffic ki light signal bu ikai khumnadre traffic rule thugaire haiduna gari gi se sang phajulaga fine thian bagi thabak tawri Sanga Express na hiramasi kupna yengsindu thigat pada maikai somda gari tharakpa turn khudingi traffic police na gari ani natraka ahum di traffic rule thugaire haiduna phajalaga fine thiali traffic police na traffic rule thugaire haidiba gari edugi se sang driver dagi laushilaba matungda junction machine saduna lediba traffic control police ki butta janghanduna fine thiali Fine thirura thulakpa gari drivers na Sanga Express ta phongdokibada makoi di green light ngali landok panangani haiduna gari edu thausilakpani green light ki piriba second masing su thoktabana gari edu thausilaklaga red light thalakpadagi traffic rule thugaire fine thigadabani haiba traffic police ki rule asi yaning de haina phongdoraki Traffic police na fine lobby kraba nambol dagi ibom sa kauba mana Kaisampat junction gi traffic point asida maikai ahungina traffic light signal gi second masing ulaga nambol lom da sakhiba maikai gina signal gi second masing pidana thamliba si gari ge no hain halaki masi traffic police na fine lobu yanaba atamna signal gi second masing thawandaba oigani habigi signal lei haina se phongdoraki Traffic light ki rule thugaire haiduna police na fajin biduna gari gi se sang lokshin bikraba Imphal malom sianba diesel auto rickshaw gi driver amana mathwai yamna nungai tera Sanga Express ta hai ma ngasi gi barasu yamna tandri yumdagi gari gi thausiloina lupa sa makhak paijaraga thulapani kunung mamang tamna reserve passenger ama thamnamlaga malom tamna haitharakpani traffic signal green thale haiduna atai gari singi maning thangna thausilapani amadi mangda atai gari singsu crossing adu lanthoklibana kana thousand basu yadi adu khara lanthokpa horakbaga green gi mohota red light ngalakhi haiba wapam mangna thamnaki
ट्रैफिक पुलिस ना ट्रैफिक रूल थुगाइरे हाइदुना गाड़ी की से सांगसिंग लौक्सिन बिक्रे से सांग पीयू हाइरुबदा यामलब सेनफम थीगदबनी थीद्रबदी से सांग लौब यारोय हाइदुना गाड़ी की से सांग पिथोकपिद्रे हाइना पल्लदु युमदगी सेन खरा पुरकनब फोन तौख्रे सेन थिलक ngairibani haiduna mathwai sokna pawdamaki sanga express na traffic point asigi maramda kumna thigalakpada kaisapat junction traffic point da numit khudingi duty tariba traffic police ki personal manga tarugodugi mapung oiba thabakti traffic point adudagi airport lom thangba maikai da traffic light ki rule thugairaga lakpa gari sing fagatuna fine thian wasinoidi mafam adura duty tariba traffic police manga tarugodugi manungdagi kharadi airport maikai romgi second masing utaba traffic light signal thugairaga lakpa gari sing fagalaga fine thian na airport chatkibagi masinda pulap leptuna ayamba matamda duty tawi atai maikai ahungdagi di duty tawba thoidokpude Kaisampat traffic point ki matagna laklipa wapamdi tidim airport thangba maikai romgi traffic light signal gi second masing satana leidiba si atamna tawhollibra natragana tasengna yadribra haibasini tasengna second masing uthoktana yadana leiba oiragadi mari leinaba singda wakatuna semjin handriba natraga mari leinaba singna semjindana matam kuina thamliba kari gi no haiba sisu hangningai oibu wapam oirakle Sanga Express na thigalubuda Manipur laidiba traffic light signal sizinariba traffic point singasigi light singasi muthok musin tawduna light adu off tawduna sathandana thamba dumak yaba system sing masigi damak traffic point singda switch loinamak thami kadiguma lambi edu phawduna governor natragana minister oiro kanagumba VIP amana satkadabu oirabadi makuna traffic light ki niyam ngaklaga sathanbagi mahutta traffic light adu matam khra switch off tawraga thamlaga sathali Traffic light natragana signal singasi lambi crossing lanthokpada khodong sahananaba laiba system singne adubo system sing aduna miyamda maru oina gari thauriba singdi hena khodong sahandaba amadi gari gumada hehek fine thian bigi phibam laklabadi mari lainaba sing yengsinba sumi amaromda traffic ki light sing amadi signal gi thabakti traffic police na tawdi masidi smart city gi mari lainaba thabak ni haina mari lainaba authority oibo officer amana phongdorapga loinana kaisampa traffic junction da oiriba phibam yengsilagani haibu wapam thamlaki luribadi traffic light amasum signal gi thabak tawriba company gi engineer di manipur da leiti kauraga yengsilhalaga asoiba lairabadi semdo hangadabani haina su officer aduna phongdoraki makatara kun harol thodang pauksi gi tangmanga gi editorial miyam da thamjage Myanmar thokliba wathok asi Myanmar manung khaktada leigadaba nati Myanmar leibak manung gi security da hausik oidiba phibam asi India gi awanong puklamda maru oina Manipur da masigi saithing soidana yorakadaba phibam amani India gumba Myanmar sibu tuan kanglup kyana punsilaga semba leiba ama oiba loinana insurgency ki wathok sahi kya mayukna duna lakliba leiba amani adubo handaki matang asida Myanmar thokliba wathok asida mapalam gi khut changlabra habigi wapam ama thurokli Hawkibasai Yankairom Sida Myanmar insurgency group kya laiduna Myanmar lanmiga lantheng naduna laki matamaduna mapalebak tigi khutchanglakpagi wapam laikide nakalamada insurgency kangbuna juntar asoba safu ma piba ngamdana lakibasi tuan ethnic line da Myanmar sarkar ga lantheng naduna laku ethnic armed group singa amat oina punsinduna junta ga mayuknabagi platform ama sagatpa ngamlakide Myanmar khundariba apunbami singi sada humdradi Burma sing noidi leba sida ethnic group samaga kuntraga manga hena khunda aduna leidi handak english ngani ga kunga mathuide juntana ku tawduna Myanmar ga lengak pashin kraba matung Myanmar manungi landa ahong bama sauna laki hana ethnic insurgent group sing punsinduna thabak tawba ngamlamdabadu mapani khutchangdun ethnic insurgent group sing punsinbaga loinana Junta ki mayokta tholakiba People's Defense Force amadi National Unity Government punsinaduna junta ki mayokta punna lanthengna rakhi masida nungsup leibaki intelligence singi khut yawbra habigi singna balaidi Thailand da base camp hangdoktuna hauzik Myanmar leibak manungi lana sida mayangba kangbu oma lei haina thajanari Kangbu asimagna Bangladesh manungdasu irang hawanana thaurang yatuna lakli makogi panamdi Russia amasum China gi lengdraba kaithel sing mathang thukairapani masina maram oiraga mamangna nungsup leibak singna hakthengna khutchangba tawdana lakhiba Myanmar da hadak khutchang sinduna khabai khara sarakpadagi junda lenga fere haiduna khangli makogi panamdi China gi Belt and Road initiative asi Myanmar sandok halaktaba Myanmar bu Russia amasum China gi pothok yonpham kaithel ama oina sejina handaba haibisini nungsup leibak ki
खुदसिंग चंगसिलक्पा असना म्यांमार चाइना सेल थादबा प्रोजेक्ट क्या फेल ओइबा याबा फिबम अमदा लाकली ओइरिबा फिबम असि चाइना सु उदबा नते मरम असना चाइना गी मैकेदिगी इथनिक आर्म ग्रुप सिंग अमदि जुंता गी मरकता खुथोकनबा लेफानदुना हिरम खरादा यानाबा पुरक्तुना म्यांमार मनुंगदा चाइना गी इंटरेस्ट सोक्तनबा थबक सिंग पैखनबा मियेंग थमनकली मतंग सिदा म्यांमार मनुंगदा जुंता की मयक लंथेंगनबा सिदा हाना ममांगदा सिजनरमदबु खुसु खुलाय अमदि लान गी लालों क्या सिजनरकलिबा सिदा इंसर्जेंसी सिंग साउना माइ पाकपगी पाव म्यांमार मनुंगदा संगफम लौदुना लैरिबा अवांग नोंपोक लमदम गी इंसर्जेंसी सिंगना कुपसेन सेनरम बयाय मदुगी संगेंग अवांग नोंपोक स्टेट सिंगदा सथरक लोय हाइनिंगाय लेते अमरमदा म्यांमार मनुंगदा चाइना गी इंटरेस्ट सोकपा याबा थबक तौबदा म्यांमार गा युमलोनरिबा लैबा आमा चैनाई हाइब चाइना गी मैकेदे थाजुब थमले मसिगा लोइनना इंग्लिश सिंगनिगा कुंथ्रा फावबदा चाइनाना अरुणाचलबु मखोइगी ngमखै मनुंगदा चिंगसिननबा थौरांग यातुना लैदि हाइबसि भारत सरकार सु नंथिना खंगमनि मसिना मरम ओइरगा ngasi manipur कुकी सिंगबु खुलाय ओइने सिजनरगा मितैगी मथता लान तौहन्दुना लमदम सिगी खुलाई पाइबा ललौलुप सिंग मपांगल सोनता हननबा मदि मुथनबा होनरगलिबा सिगा मरि लैनरमबसै मरमदी भारत सरकार चाइना की मैकेदिगी भारत लानमी की मथक्ता खुलाई ओइना सिजनरकपा याबा कंगबु अमता मपांगल कंदुना थंबा पामदे मंगजौनना मदुगी थौरांग यातपु ओइना लौखटपा खोंथांगदा ngasi मणिपुर मियामना सरांगनबा फिबम ममयोगनरिबासि ओइबि याय हाइना लौबसु याय ममांग सैगी मे थादगी थोकलिबा कंगलुप अनिगी हाना सुनबगी थाउदोसिदा भारत सरकार की मैकेदिगी मिलिटरी की ओइबा ऑपरेशन सथदुना नकल अनिगी खुसु खुलाई फगलगा लान सॉल्यूशन बे यागरे हाइबगी वखलोन अमा पुथोकपगुमुरि पॉलिटिकल की ओइबा लंबीदा थोकलिबा लान सॉल्यूशन न बहोनबगी मामी उदबासिना लान असि थविनसिनमगी मखारा थोकलिब्रा हाइबगी सिंगनबसु लैरि मरमसिना म्यांमार थोकलिबा फिबम असि लमदमसिदा सोइदना यौरकपा यारि पुकनिंगी मोड फोंगदोकपिओ पाउक्सीसिदा अदोंगी पुकनिंगी मोड फोंगदोकतुना लेटर टू एडिटर वरी मसा साइरेंग मियामगी वकट मतमतमगी ओइबा आर्टिकल सिंग पाउक्सीसिगी ईमेल एड्रेस www.thodangdelhi@gmail.com थाबिरकपा यागनी एडिटर अतोपा पाव मदना नॉर्थ कोरिया ने यूक्रेन अटैक तौनबा रशिया मिसाइल सिंग पीदना यूएन की अथिंग सिंग थुगाइरे यूएस अमसुम यूके रशिया नॉर्थ कोरिया रशिया बैलिस्टिक मिसाइल लॉन्चर सिंग पिसिंदुना हंदक यूक्रेन साथखिबा अटैक सिंग सिजनखरे हाइना व्हाइट हाउस ना सगोल सुनुमित फोंदोखरे यूक्रेन खुदुम सननबा प्रेसिडेंट व्लादिमीर पुतिन की लान सही अनिरोम सुरे लान असिदा खुलाई वलकपदिगी रशिया मिसंग ईरान दगी मिसाइल सिंग लौनबा होनरी हाइना व्हाइट हाउस ना हाइदि साउथ कोरिया मसम यूनाइटेड स्टेट थेंगनबा मिसाइल लॉन्चर पुथोकपा हेनगनबा नॉर्थ कोरिया की लीडर किम जोंग उन्ना फोंदोखरबा मतुंगदा व्हाइट हाउस की कमेंट सिंग असि लाकपनि हाइना ऑफिशियल कोरियन सेंट्रल न्यूज एजेंसी ना हाइदि पियोंगयांग ना पीबे किलोमीटर 54 माइल चौंगागा यांखैरोम सानबा मिसाइल सिंग रशिया ना होकिबा सयोल मनुंगदा यूक्रेन ने साथखिबा अटैक अनिदा कापकी हाइना यूएस नेशनल सिक्योरिटी काउंसिल की स्पोकमैन जॉन किर्बाइन फोंदोखि अखोइना फंगबा पाउदा डेमोक्रेटिक पीपल्स रिपब्लिक ऑफ कोरिया ना हंदक रशिया दा बैलिस्टिक मिसाइल लॉन्चर सिंग मसुम बैलिस्टिक मिसाइल मयाम पीखि हाइबगी खुदम फंगले हाइना किर्बाइना व्हाइट हाउस दा ब्रीफिंग अमदा पाउमिशन फोंदोखि मसी रशिया की दमक नॉर्थ कोरिया की सपोर्ट साथीने हेंगटपगी खुदम अमने ओइरक्लिबा फिबम मसी यूक्रेन की दमक मरुओइबा मिलिटरी एड्स की पैकेज अमा पास तौब मथौ तारे मदु नत्रबदि सपोर्ट की पाइपलाइंस अथुबदा लोइरगनी हाइना किर्बाइना मखाताना फोंदोखि हंदक नमित खरा यूक्रेन की एयर डिफेंस सिंग द रशिया ना यामना कन अटैक तौखरे मरम अदुना यूक्रेन की एयर डिफेंस असि अहानबा तौगदबा मरुओइबा थबा अमनि हाइना किर्बाइना हाइकि कांग्रेस ना मसी खंगबा मसुम यूक्रेन सिंगदा मसांगा थोकनबा मथौ ताबा सिंग फंगनबा मथौ ताइ कांग्रेस ना थबक तौबगी मतम हौजिक ओइरि हाइना किर्बाइना फोंदोखि नॉर्थ कोरिया ना पीखिबा मिसाइल सिंगी मनुंगदा यामद्रबदा अमा रशिया ना डिसेंबर 13 दा कापखि अमसु मिसाइल अदु जापोरिजिया रीजन दा लमहांग अमदा ताखि हाइना स्पोकमैन हाइदि अदुदगी मॉस्को की फोर्स सिंगदुना जनवरी 2 दा नोंथक्तगी अटैक मयाम तौखिबगी मनुंगसना बैलिस्टिक मिसाइल मयाम यूक्रेन ना कापसिनकी हाइना मावना मखाताना फोंदोखि यूनाइटेड स्टेट अमसुमसिगी एलायंस सिंगना हौजु वाफमसि यूनाइटेड नेशन सिक्योरिटी काउंसिल द पुखलगनि मरमदि मसि नॉर्थ कोरिया द यूएन ना थमकिबा अथिंगबसिंग थुवाइबनि हाइना मागना फोंदोखि रशिया ना नॉर्थ कोरिया की
मिसाइलसिंग सिजनबा ब्रिटेन अकन ममोंग यानिंगदबा फोंदोखरे UN की अथिंगबसिंग थुगाइबगिदमक नॉर्थ कोरिया की मांगजब लाकनी हाइना फॉरेन ऑफिस न चिरोल अमदा फोंदोखी रशिया ने ईरान की मिसाइलसिंग लैगे हाइना सुखल्ली अमसुम हौजु फावगी मनुंगदा यानसी सही तौबा मत लैत्रबसु क्लोज रेंज बैलिस्टिक मिसाइलसिंग लैबिगी मतान वारी सनरी हाइना किरबाइन मखाताना फोंदोखी मखासा थरपोइन ngarang सिफोंगी मणिपुर न्यूज की एडिटोरियल मैम नमु थमजगे अपुनबगी सक्तम सगसी हायरबदी इसान मौफम थीब तोक्सी मतम अमदा कनागी सुमिका पोंदना साउथ एशिया द मनी मखा तमना लेरंबा मितै फुरुपना ngasi रिफ्यूजी ओइना लाखिबा कुकीसिंगी मखुत्ता अवासै थिंग क्या मयुकनरिबिसि अखोगी लुसिंग बखकनतना मितै अम ओइना अइना इरैबाकी अमसुम इजातिगिदम करी थौदांग लौगदगे हायबदु खंगदबदगी ओइरखिबा ngakतनी कुकी अमसुम मितै अनिगी मरक्ता खंगलुकी इरांग लाक्त्रिङैदा अखोगी फुरुपसि mainland India dagi sanglaka lamdam asida saidangduna leiriba nan local singi khubam nungda khamthing awase thing kya mayuk naduna lakhibani nan local singna aikhoigi sakhau pumba sananingba mong sanaduna lakhibadu miyamgi apunba ihaudagi khara makhai handakhrabasu makhoidagi hek nan thorakpaga ngasina refugee oina sanglakhiba kuki singi langda thure lamdam asigi Myanmar oina mitai furupna awasa thieng kya mayukna duna lakhibasigi haurakphamdi matamatami oina laingak paibising amadi jati asina tungna kari oirakadagi haiba khangdaba makai ngehaki oiba wakhalda thabak tawbudagi oirakhiba ngaktani aikhoina wakhal taraga sukarigi damakta lamdam asida ILP system satnagadabani haina lawgi wanto karino nan local singna yum inkol yuan ba madi makhoi gi lepham chapam maru oina bara salibi singna thampham pidraga makhoi kadai da leigadoribno haujiksu JCILPS na phana lawrob sel gi damak khalaga yum kaya bara salibani lamdam sidagi mitop tanthokho ILP satna halu haibisidi aikhoi isana tawgadaba ithau khangjadabadagi centerna sajai kanduna warak piro haibaga samane refugee cookie sing amuk mitei singi matatanga sikarigi landab ngamlakribano haibisisu matamatam gi laingak pairga lakhiba singna sakti paina bahona bada cookie lusing bakharagi yakar thabak tawrubadagi oirakhiba ngaktani maru oina schedule trap ki list sembada any cookie haina hapsinba ain kaina cookie gi anova khul kya songthorakpada ha hanna yengdaba sel khaktagi yenglaga tampaki lam kya na local amadi cookie singda park sana yon thoklubana adugumba lam sing adu da makhoi gi mahum saraga aikhoi di majority community na haina ponglingaida genocide manba thawung satharakpadagi ngasi awas thing kya mayunari masigi roina haujisu cookie ama sumitai furup ani gi marakta akan balan thingnari ngaida aikhoi gi Pangal sagat kadaba natragana aswan area sing social media natraga tuan platform singda khang haiba saduna pangthara thagana badagi madugi ahobadugi khudong sa malawraga kogi singna makhoi gi oiba strategy semduna aikhoi gi mathakta irai laina landaba ngamlibani aduna apunba manipur gi saktam kan simita gi pangal sagasi hairabadi aikoi gi aswan manatragana aikoi gi lalong sing atopa singda loina khanganduna isana mangthibi gi thabak tawribe sihana tokse madugi mahutta masoi tar mana tawningbata tawribe singasi punna tasin khomjinduna apunba gi oiba pangal sagatuna aset phireb ama lominaba hana sungani masigi iroidana mitop ta lam yonba isana tawjagadaba thabak mitop singda hairaga sajai thabagi thabak toklasi haiba editorial mem na thamjari